ngasi hauna famgadoriba parliament ki ningtham mifamda citizenship amendment bill 2019 puthoknaba business ki item tara turukte yauriba sigi mayokta Manipur peoples against citizenship amendment bill 2016 main pack na hayeng November 19 gi ahing nong yaidagi November 18 phawgi numidang wairam pung taruk phawa Manipur pumba total shutdown tawgani haina lathokre hiram masigi matang danga si kwa kaithel da leiba mahiroi loop aims ki office ta paumi singa main pack amadi north east forum for indigenous people nepip ki paumi singa punna unabada main pack ki convener yumnam cha Dilip Kumar hai India government amadi NSN IM gi framework agreement gi mayok ta akan ba iho marak sida hayeng November 19 dagi haugadoriba parliament ki winter session asida citizenship amendment bill 2019 soidana puthokani haiba mayam khangnare Lok Sabha amadi Rajya Sabha animakta bill asi puthokalaga khanaduna pass tawnaba business list ki item tara tarukte yaure haibasisu pause singda phongnakre India government ki kanglup naiba thausil asigi mayokta akanba kholau lauduna Manipur ki miyam gi khongjang kya sangsilingai cherak asida CAB amuk pass tawgani haibase Manipur yaune India gi awang nongpok state sing lanjau thoknaba sinbani hainasu makha taki CAB 2016 sahi asigi January 9 da Lok Sabha da pass tawraba matung Rajya Sabha da puthokpa ngamkhidabadagi matomta lapses oikhrabani Lok Sabha da hek pass tawkhibaga Rajya Sabha da puthokpa yaroi amadi North East state sing da CAB chanaba yaroi haibagi akanba khongjang kaya main pack na Manipur miyam ga loina na sangsinki Madumakna bill ado Rajya Sabha da puthokpa ngamkhide makha tarakpada main pack ki lusing makha da NEFIP semduna North East ki miyam ga loina na sangsin duna lakle haina sumhat na makha ta na phongdoki mahakna haiki haukiba tha nipan henba matam asida main pack na miyam ga loina na shatnaba yaroi haibagi kholau leptana lauduna lakle adubu mangatkanba BJP na lusingba NDF government asina tawningbata tawduna lakle CAB awang nongpok state singi oinadi tamthiraba yeknabani Manipur Mizoram Nagaland Assam Meghalaya Arunachal Pradesh amadi Tripura da yelhongaidagi khunda leita aduna leijeriba indigenous people sing namthaba ngamba foreign nation kaya athingba yauduna pusilakpa yanaba semba bill amani Manipur da natana India gi miyam busu minam duna haukiba 2014 gi December 13 phawda phongna natraga lonna sangsil lakraba Afghanistan Pakistan amadi Bangladesh tagi sangsil lakpa akhannaba lining taru haibadi Hindu Sikh Buddhist Jains Parsi amadi Christian foreigner singbu Indian citizen ohennabagi thawong leptana sathari illegal foreigner sing asibu loan yaba Indian citizen onthoknaba Ministry of Home Affairs Government of India na haukiba chahi 2015 gi September 3 ta thokiba ani haibadi GSR 685E passport entry to India amendment rule 2015 amadi GSR 686E foreigner amendment order 2015 semdoktuna ayaba piki asumna illegal migrant foreigner singbu legalize tongnaba semdoknaba citizenship amendment bill 2019 Indian parliament ta puthokpa sukya yaroi haibase Manipur miyam gi demand ni loinana awang nongpok state punamaki oiba demand haukiba Lok Sabha election da vote phangnaba North East ki miyam shok loidaba clause ama hapsinduna economy traditional amadi cultural interest safeguard tawgani haijinduna miyam bo apangba siki North East ki miyam bo safeguard tawbudi lairadana ngasi phawba clause ama hapsinduna natraga aikhoigi damak semdok sadokpagi wafam amata palamdana November 18 2019 dagi haugadoriba parliament ki Lok Sabha amadi Rajya Sabha ki winter session da shoidana puthoklagani khanaraga pass tawragani haina sangsiliba khongjang ase Manipur miyam na yaba ngamloi framework agreement gi issue da su Manipur government marin phudokpa ngamde CAB pass tawna ba hodariba sida su tuminna leisinba natraga ayaba pithokpa yaroi haina su mahakna makha taki Manipur dagi kariba Lok Sabha gi MP ani Rajya Sabha gi MP ani nominate MP ama yauna makhoi mari mak maril puthokpa matam yaure iramdam gi yahumi singbu namsinduna thamlaga miram dagi haijilakpa mitop singna lakhattuna ngaksam yauna putharaba phibam asida minungsi chawba saduna miki thigum pangsinduna leiba matam natre yumlo nariba Assam state asida NRC updation gi fine report puthoklubadagi khangdokhiba mitop lakh 18 leirambadagi haukhibada lakh 3 mari khakta ngaire hairi aduk yamba lakh 15 13 karai da mangkhre yumlo naba state singda hygiene khiba natana kadai da leirugani somda nong makangdana jiri bamgi gate tagi Bangladesh kaya haijilakpagi pau phangni Manipur police na marak ta tara kun khak phagatpa halan khiba sina ngak thokpa ngamlibra Nagaland Mizoram Arunachal Pradesh ta ILP laina illegal migrant sing ngak thokpa ngamdre haiduna CAB gi mayokta khongjang changsili aikhoina yelhungmi aikhoi bu ngak thok chenaba upai oina ngaklo amata su thamdana changlakpa punamak taram na kausinsi haibadi Manipur gi yelhungmi aikhoi pumba lupin na khrasi haibani hai
निंगथौ पारिंगेगी मणिपुर द चटनरिबा पास एंड परमिट सिस्टम हौखिबा 1950 की नवेंबर 18 दा लौथोखिबदगी इसिंग इचाउगुम हेंगलकलिबा मिटोप मियान चागी मसिंगना ngakcham yona lahalaba iramdam ase CAB amuk chana handuna pumut mutnaba thorang tawba haibase Manipur da natana awang nongpok state singda lanjaw thoknaba sinbani lowdaba ngamloi nepina lawthokliba CAB gi mayok ta sangsin yadaba etizen pumba menpek ne mapung phana thodang lowgadi masak thokna thabak to on thoknaba Manipur miyam ga loinana sangsin gani haiki Paumi singa unabado North East Forum for Indigenous People ki President Ningthaujam Lanchana hai North East ki miyam na CAB ki mayokta dumak leigani BJP ni lusing malenga asina awang nongpok ki miyam da minam duna satharakliba lalong ase nephip na haksin na lawi ngasidagi haugadarba ningtham parliamentary mifam asida nampu da CAB pass tawnaba hodaraklabadi awang nongpok state ki miyam na tumin leithokloi ngasidagi miyam na tumin leithoklaganu ngasidagi hauna awang nongpok ki state punumakta CAB gi mayokta pakshan na khongjang changsilagani Mahakna makhatana hai nephi Central Executive Council na amatoy na lawliba khongjang ase Federating State Organization mafam gi chanaba khongjang chathanaba yanaki loina na wakhalon manaba social organization singna CAB gi matang da munna khangminaduna bill adugi mayok tele minaduna khongjang changsin minaba MLA amadi MP na singbasu khongjang aseda saruk yahanba haibaga loina na awang nongpoki miyam amatoy na lingjen manana khongjang changsin minaba haina warep nare haina yanaki Aroy bata Paobilai news reader ki video bi yang biri khuding mapu thagat chari